Philippines ta handak ta pangthokiba Senior Asian Aerobic Gymnastic Championship lisini kuntarukta Manipuri gi athlete Ariha pangambamna Senior Women's Individual Event gold medal Louduna Championship asida maitai chanurana India gi oina Puwari Semba Ngamkhre Gymnastic Association of the Philippines GFE nasinduna Philippines ki Tagate City da laiba Tagate City Velodrome da thas gi hokiba tangmari dagi taret fawa pangthokiba championship asida India gi team da yauriba Manipur gi athlete Ariha pangambamna ngarang sanakiba Senior Women's Individual Event 19.10 score tawduna India gi oina event asida ahanba gold medal loba ngamba sanaroi oikhre Arihana artistry da 8.65 execution da 7.60 amasung difficulty da 2.85 fangduna puna 19.10 score tawbung amke handa gold medal lawriba asina lisingani kunithoi amasung kunmari da pangthokiba Asian Championship singda mari suba mafam da lakibage khungsat adu loisinduna lebak asigi oina event asida ahanba gold medal loba ngamba oirei Ariha pangambam Coach Yumnam Ranjan Singhage Makhada train Tarukibane Ariha gi mai pak pasida Manipur Chief Minister Yumnam Kemsana su harau nungaiba amadi thagat pa phongdorokli